Ransom-gidamag mi fabani haiba wafam yumpham yaudabane PWG Kangleipa Communist Party PWG MC Unification gi lan missing na lupa lakh taraga mangagi ransom-gidamag mi fai haiba wafam adu aranba yumpham yaudabani haina party asina phongdorok le lona thingkraba lalawlup asigi PRO chingkhai nganbana khuyek piduna thadorok pachero lamana hai Bisnupur district ke ngaikhong sifai dagi laisram chinglen sing sahi kunithoi apokpagi meng El Siam San Singh hairiba nupa macha asina nupi macha amabu nungsiraba matung blackmail tawduna phi thongdaba photo video kaya ama Telegram group amade social media platform singda viral ohenduna amade nupi macha asigi nupi oibegi izat mangan biba sigi damak nupi macha asigi maikaidagi complain ama lakpadagi hairiba nupa macha ase lupna kaukhatuna aikhoigi custody da cross examination tawbada mahak mara leire haiba masana yajakraba nei masi proof amadi evidence na chingba lei masida miyamna lup asibu lana ubidana basu haijare aikhoigi examination cell dagi mahakpo wakhal tahalaba matung imung manungda sinabagi pungpham ngairingai manungda nupa macha asigi imungna state force ta aranba pau pisinduna aikhoigi lanmi singbo awa famda tahan khivane masida mi faraga ransom tali haibase semjin sajinba aranba pau ne lupu singna baga loinana mingsa thina ba thawong ne masi lupna tarai na laude mara leiba singbo lemna tharoi ngasidagi numit mangani gi manungda lupta pau phauraktu kangleisa miyamda makhoigi maral adubu sengdokadaba nei masida lupki cherol asibu thausadrabade lupna paikhalakpa thawong singda kangleisa miyamna lana ubiganu haina lupki maikaidagi khangalak le